Thayna mamangegi wari khunggang amada hingchabi nupi ama lerami. Adu hingchabi nupi do nungthang yak yawbaga migi mayinda chak chalamne. Oi Lalita, kanano thongheirisa? Ante yengo suk thengra hingsida kanano thongheirisiba? Adudagi Lalita do thong hangge chatli. Mana khirkidagi hurana yengududa mapanda nupi ama leptuna leiba ui. Nang kanano asuk thengraba hingsida nang sida kari tawino? Ai chak yamna lame chak leiradi ai khitang chajageba. Is akoina thongbadudi chana luithokre. Hojikti chana bai karim leitrene. Chak ka thunggo su khitang piuba. Ai chak yamna lame. Nungaite. Nupise chak yamna lama mare. Hoi, nang leirammo ai porake. Adudagi Lalitana chakumda changaga chak kharaga thum kharaga hapaga puraga nupiduga pige chatli. Adudagi chakto pibaga nupido hingchabi nupi onki. Chak sidi aina tawsinnabani. Nangdi aina yumdagi kauthoke haina chak pallaga tawsinnana kauthokpani. Adudagi Lalitagi mathawaido hingchabi nupidugi khudum chanki. Lalitado behos oiduna leimaida taramme. Asum tawduna numidang khudingi hingchabi nupido migi mayumda chatlaga chak leibra chak chage haisinaduna khungangi nupi kayagi mathawai singdo maki khudum chanaduna thamki. Aduga nungthang yak yawbaga hingchabi nupido jangalda thammaga khungangi nupi singduda makna haiba singdo loina tahallam. Khungangi nupi singdo hingduna leirasu moigi mathawai de hingchabi nupi duda leibanina moidi karimata kangamde hingchabi nupi duna taw hari makai loina tawduna leiramme. Nongma Lalitado tumna haugatlamme aduga thang amma pairaga mawa Romesta jange tawramme. Oi Lalita, kari tawino nang aibo hatlagera ne. Ai sire thadau ne. Aigi mapugi yatang inbani adona nandi aigi kuttangasi siba tare. Adudagi Ramesna yamna wana nupido phajinduna thamlamme. Aduga mathange numitta Oh mama, aibu siramgani ne ngarang nungdang aigi nupina aionda thangna yan hatlamdore. Maki mathawaido akoi khungangda leiba but nupi hingchabido magi khudum chandra leikhra mare. Mama hoji karino tawdoriba. Mama na khara kari tawba yaba na takpiune mama. Lakisanu made hingchabi nupido. Asidi kanghandaba yade mak na tawningba tawna leire akoigi khungangsida. nungthang yawbaga hingchabi nupido khungangduda laklamme. Aduga khungang amagi yumda thong yairei. Ai chak lamna loire. Chak khitang chajageba. Shibado khange masi hingchabi nupiduni haina. Adudagi Shibana chakka thungado puthokna thoklamme. Adudagi chakka thungado pibaga nupido hingchabi nupi olakki. Aidi chak na tine chaningriba. Aidi nathawaido phajinduna thamge haina lakpani ne aina. Adudagi ai duniya sida ai mokanba kanam leiraroi. Adudagi hingchabi nupiduna Shibagi mamittagi mathawai lauthokke tawri. Adubu Shibadadi karim tawba ngamkite. Shibadi nupa oibanina. Karigino ina nangi nathawaisi tawsinge tawba ngamdriba. Karigino sibo. Aidi nupani ne aingonda karim tawba ngamoy nangna. Adudagi Shibana khungangi mi punamak kaurammi. Khungangi mi singdusu makutta thang rot paiduna loina chelaklamme. Karisu khandaba khungangi mi noina aingonda hatkane aina tawriba. Nokku nokningine.
ꯅꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯔꯤꯁꯨ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯂꯂꯤꯇꯥꯗꯣ ꯃꯐꯝꯗꯨꯗ ꯀꯧꯔꯛꯏ꯫ ꯂꯂꯤꯇꯥꯒꯤ ꯃꯊꯋꯥꯏꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤꯅ ꯂꯂꯤꯇꯥꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯃꯈꯩ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯄꯨꯗ ꯁꯣꯛꯄ ꯃꯤꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯃꯉꯛꯁꯪꯗꯣ ꯀꯛꯂꯒ ꯃꯈꯥꯗ ꯊꯥꯗꯒꯅꯤ꯫ ꯑꯣꯏ ꯔꯃꯦꯁ, ꯅꯪꯒꯤ ꯅꯇꯨꯁꯦ ꯀꯧꯁꯤꯜꯂꯨ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯉꯁꯤꯁꯤꯒ ꯐꯥꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯑꯀꯥꯏꯕ ꯆꯪꯍꯟꯗꯧꯔꯦ꯫ ꯌꯥꯡꯅ ꯀꯧꯁꯟꯈꯣ꯫ ꯑꯣꯏ ꯂꯂꯤꯇꯥ, ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ? ꯊꯣꯛꯂꯛꯑꯣ ꯑꯗꯨꯗꯒꯤ꯫ ꯑꯩ ꯀꯅꯥꯝꯒꯤ ꯂꯂꯤꯇꯥ ꯅꯠꯇꯦ꯫ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯦ, ꯉꯥꯏꯈꯣ ꯅꯣꯏ ꯉꯁꯤꯗꯤ ꯑꯩ ꯈꯪꯍꯟꯒꯦ ꯅꯣꯏꯗ꯫ ꯑꯗꯨꯗꯒꯤ ꯂꯂꯤꯇꯥꯅ ꯔꯃꯦꯁꯇꯣ ꯍꯥꯠꯀꯦ ꯇꯧꯏ꯫ ꯑꯩ ꯁꯤꯔꯦ! ꯑꯣꯏ ꯑꯩ ꯁꯤꯔꯦ, ꯑꯝꯇ ꯀꯜꯂꯨꯅꯦ ꯅꯣꯏꯕꯨ! ꯑꯩ ꯁꯤꯔꯦꯅꯦ! ꯑꯣꯏ ꯑꯉꯥꯎꯕꯤ, ꯊꯥꯗꯧꯅꯦ ꯑꯩꯕꯨ! ꯑꯩ ꯁꯤꯔꯦꯅꯦ! ꯊꯥꯗꯧꯅꯦ! ꯎꯏꯃ ꯑꯩ ꯁꯤꯗꯣꯔꯦ, ꯊꯥꯗꯧꯅꯦ! ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯊꯥꯗꯣꯛꯂꯒ ꯔꯃꯦꯁꯀꯤ ꯃꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯁꯔꯛꯇꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯂꯂꯤꯇꯥꯗꯣ ꯎ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯃꯦꯁ ꯚꯥꯏ, ꯅꯪꯒꯤ ꯅꯨꯄꯤ ꯂꯂꯤꯇꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯉꯁꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯨꯁꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯣꯜꯂꯦ ꯚꯥꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯨꯁꯤꯁꯨ ꯉꯁꯤꯗꯤ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦꯕꯣ꯫ ꯑꯣꯏ, ꯅꯪ ꯉꯥꯎꯔꯕꯅꯦ? ꯑꯩ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯒ ꯑꯣꯜꯂꯤ ꯅꯠꯇꯦꯅꯦ꯫ ꯑꯩ ꯅꯨꯄꯤꯒꯤ ꯃꯊꯋꯥꯏꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯐꯥꯖꯤꯟꯅ ꯊꯝꯗꯅ ꯇꯧꯔꯤꯃꯤꯅꯦ꯫ ꯕꯁ ꯃꯗꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯍꯥꯠꯂꯗꯤ ꯑꯩ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯐꯔꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ, ꯀꯔꯝ ꯇꯧꯅꯤ? ꯃꯥꯛꯇꯤ ꯍꯧꯖꯤꯛ ꯁꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯟꯅꯗꯒꯤ꯫ ꯍꯧꯖꯤꯛ ꯀꯔꯝꯅꯅꯣ ꯃꯥꯕꯨ ꯐꯥꯅ ꯍꯥꯠꯇꯣꯔꯤꯁꯦ? ꯃꯥꯃ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗꯒꯤ ꯗꯕꯜ ꯁꯤꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯃꯥꯛꯅ ꯆꯥꯛ ꯅꯤꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝ ꯌꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯁꯤ꯫ ꯃꯥꯛ ꯂꯥꯛꯄꯒ ꯊꯣꯛꯂꯒ ꯐꯥꯅꯕ ꯇꯧꯁꯤ꯫ ꯁꯤꯕꯥ, ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯇꯥꯗ, ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯅ ꯄꯨꯝꯅꯃꯛꯇꯩ ꯍꯥꯟꯅ ꯐꯪꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯇꯧꯒꯦ꯫ ꯅꯣꯏ ꯍꯌꯦꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯌꯨ꯫ ꯃꯥꯛꯅ ꯊꯣꯡ ꯌꯩꯔꯛꯄꯒ ꯑꯩꯈꯣꯏ ꯃꯥꯛꯄꯨ ꯐꯥꯅ ꯍꯥꯠꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯡꯗꯥꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀ ꯈꯨꯡꯒꯪꯗꯨꯗ ꯂꯥꯛꯏ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯥꯛꯂꯒ ꯃꯤꯅꯥꯒꯤ ꯌꯨꯝꯗ ꯊꯣꯡ ꯌꯩꯔꯦ꯫ ꯃꯤꯅꯥꯅ ꯈꯤꯔꯀꯤꯗꯒꯤ ꯍꯨꯔꯥꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯣ ꯎꯕꯗ ꯃꯤꯅꯥꯅ ꯈꯪꯉꯤ ꯃꯥꯛꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯅ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯛ ꯈꯖꯤꯛꯇꯪ ꯆꯥꯖꯒꯦ꯫ ꯅꯣꯏꯒꯤ ꯑꯂꯦꯝ ꯑꯄꯥꯒ ꯂꯩꯔꯁꯨ ꯊꯨꯝꯒ ꯆꯥꯛꯀ ꯈꯖꯤꯛꯇꯪ ꯄꯤꯌꯨ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯤꯅꯥꯅ ꯆꯥꯛ ꯄꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯤꯅꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯊꯋꯥꯏ ꯆꯤꯡꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯁꯤꯕꯥꯅ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯋꯥꯏꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ꯫ ꯑꯔꯦ, ꯁꯤ ꯀꯔꯤ ꯇꯧꯔꯤꯅꯣ? ꯈꯨꯡꯒꯪꯒꯤ ꯃꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯒ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯁꯦ? ꯉꯥꯏꯈꯣ, ꯑꯩ ꯃꯤꯡꯁꯦꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯒꯦ꯫ ꯅꯣꯏꯕꯨ ꯑꯩꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯀꯦ, ꯑꯃꯃꯝꯇ ꯑꯣꯏꯅ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯔꯦ ꯋꯥ, ꯁꯤꯕꯥ ꯚꯥꯏ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤꯅꯦ꯫ ꯑꯔꯦ ꯚꯥꯏ! ꯇꯥꯗ ꯁꯤꯕꯥ, ꯅꯪ ꯃꯤꯡꯁꯦꯜꯗꯣ ꯊꯨꯒꯥꯏꯔꯣ꯫ ꯃꯤꯡꯁꯦꯜꯗꯨꯅ ꯀꯥꯏꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯖꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯕꯥꯅ ꯃꯤꯡꯁꯦꯜꯗꯣ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯜꯗꯣ ꯃꯈꯥꯗ ꯇꯥꯅ ꯀꯥꯏꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯕ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯊꯋꯥꯏꯗꯨꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯂꯂꯤꯇꯥꯁꯨ ꯐꯔꯝꯃꯦ꯫ ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯂꯂꯤꯇꯥ? ꯍꯣꯏ, ꯐꯔꯦ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ
ꯆꯥꯛ ꯅꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫